Ngasi pongkiba tongan-tonganba pausesing amadi social media da phangba pau khara update buduna lakchari ahanbada maruoiba pau Kwa Kaithelda leiba Asian Hospital da operation tawbada patient ama leikidre thawong asi doctor na soibani haina patient party na claim tawrali Guwahati da phone amadi tablet pokhaibada mama macha leikidre cookie sing refugee ngaktani haina NHNIM gi deputy Kilonsker Adem Pasumna phongdokkiba wafam sing loinana terrorism amasung smuggling da chenaba singi mathakta akanba action lokhatnaba Amit Shah na phongdokre Cookie changendabagi khongjang chawatnaba TNF na amuk hanna akanba warep lokre cookie singi pot puramnabadi akanba thabak lokhatpaga loinana fine thian gadori Bangladesh ki ngamkai langthokduna Tripura da changchinduna drug posinaba honaramba mioi ani nomaina kaptuna hatkre nagagi lam kanjanaba ban kaukibani haina FNCC na phongdorokpa wafam sing Alpha Igi Camda surgical strike chathakhraba matung army na drone prahar drill chathakre DA amadi Hills ki director da taksinkre Kargil gi landa mioi Manipur dagi macha Manipur macha tere na thawai katkiba matam pummada ningsinglaga lehoragani haina Governor Ajay Kumar Bhalana phongdokkiba wafam sing Bihar da journalist singi pension lupa lising tara mangada hengatkre Thailand amasung Cambodia war da sikiba megi masing kunchani thoi sure UN na mifam pangthokli Tampaktagi nongmai chamapan nipunipal chingdagi na chaniga ahum pulap puna nongmai isingma chama tara marfu taret security force na fare Hauzik pau sandokna pijari Kwa Kaithelda leiba Asian Hospital da accident thoktuna pukhalakpa mioi ama numit aduda operation tawbiyu yakidabadagi ICU da thamlaba matung nongalaga operation tawbada ngarang leikidre hairi operation loiraba phawa imungi mi amata changba yadabadagi imungi mioi singna namduna changlaba matungda yengbada mioi adu siraga leirambani hairi doctor na section dabadagi thokpani haina Asian Hospital da miyamna thomjin nakre thomjin khiba thodok aduda pamdaba sing thoktanabagi damakda Kwa Kaithel police laktuna ngak chenbagi thabaksing laukhatki laibak thiba tawdo aduda leikidraba mioi adu Nambol Kongkham mayai lekaidagi Moirangthem Ranjit Kawi chahi 93 haukiba lisingani kunmanga gi July gi tarik kunmari gi numidang pung tara taba matamda Nambol makha lekaida accident thokpadagi Asian Hospital da pukhatuna layengkhibani adubu tang kuntaruk July gi nungthil pung mari aduaida hospital na leitre khangalakpani hairi leikidraba Misi asigi matangda imung manungda hospital na section ba watpana leikidabani hairakli hauzik su masa logdana leiri leikidraba M Ranjit masa ani amadi mahaki loinabi leihori hairi Guwahati da thokiba yamna laibak thiba thodok amada mobile amadi tablet charge toksillaga phamungda mama macha tumduna leiringai khanghauduna Phamung aduda short circuit oirakpadagi mobile amadi tablet animak ahowa makolda pokhairakpadagi mama macha leikidre hairi Makha tarakpada Arambai Tingol gi update amada maiteina maiteida maitegi inat lining chandokba kanglopni aikhoise haina asumna phongdokli makha tabadana vision leitaba ngayak gi issue da semba loop kaya tholokpa siju problem amani handak lan manungda thokiba loopsing hauzik mangkhre uba phangkhidre haina asumna post tawrakli Makha tarakpa update da korongamba khuman gi apokpa koingamba khumanna Arambai Tingol yawbagi maramda asumna sugaina update pirakli Arambai Tingol da yauzage lakpa maitei masada karigidamakta taret lak wasak hanba aduga karigidamakta Arambai yaugadoribano hangliba wahang asigi paukumda Arambai nongna yaugadoriba mioi aduna ai Arambai da wasakpa yajare haiduna wari liduna Arambai Tingol da nongna yaugadoriba mioising aduda wahang taret lak hangani maduda nongna yaugadoriba mioising aduna taret lak khumgani yajare haiduna adubu matang asida maitei macha ama oiraga AT yauba haibasi mahaki sama right ni adubu phana oiduna so mahak Arambai Tingol karino khangdana Arambai Tingol yaurabadi mai pakpadi lairadana hena maithiba khudong theiba nangani maramdi Arambai Tingol na wasakpada wasak asigi marumda kari kai kari leite langol langdasu asigi maramda khangdabana mahakna Arambai Tingol yauraba matungda athoi napalna mangda thajaduna minungsi
kanbiba thawjal haitaba oirabadi mahak amadi aikhoigi maithigani ngasi arambai tingolda hek wasakhibadadi mahak adu athauba haina mingownagani mahak hero amani joker nadare mangolda arambai tingolgi ahalsingna khangnanaba wari singbul puwari kaya semlapna mangolda libigani miyoi amana arambai tingol hek yaukhibaga mahaksi magi imung manungsi sagaigi yumbak tugi oikidare adudi mahak asi kanararoi hairabadi mapugi langol langdaida yaunaba tharakpa ibudau singi I asengbani aduna mahak ipa ipugi maral khungul linaba lanmini aduna mahak adu hojikti magi oidare magi sagai nataigi oidare mahak aikhoigi ireipak ki oikhre aduna arambai tengol amatang magi aigi haiduna thabak taude tausu tauroi manungda wari yamna leiribani arambai tengol na setliba uniform mapu marigi yathangda setbani aduna arambai tengol gi pandamdi nungsibani thawai panba singbu masak khangna kanbibani aduna arambai tengol na maitei macha oirabasu arambai tengol hekta yauge lakpada yamna wahang hangbagi maramdi mapugi soipadraba hangbagi maramdi mapugi soipadraba yadraba thabak thauramsing thaudang kaya manung mapalda leibagini aduna aikoi arambai tengolna punduna sarakadoriba mapu anidu masing thingamdraba tengbalba haibadi university kayage mapune chief of university ni haibada haimanba thoktraba mapu ngaktani masidi aikoi maiteigi philosophy ni tengbalba asida aikoigi thajabibada Lining to sana mahirel sidaba amadi ibudau pakhang bagi helna chawba lai amata tengbang bada leite haibadi masigi maram kaya leibagini aduna handak arambai tengolna sakliba wasakchi ai maitei machani haiduna su wasak ngakpa ngamloidaba mina saknagumsi maramdi adom mapugi chaibi chaitheng phangani masidi kaubigano aduna adomna arambai tengol yaubada arambai tengolgi wasak fashion gumba mannaba tausinnaduna sakpa nate mapu magi asengba pakholoi oinaba sakpa wasakni arambai tengolgi wasak asi sahi lising kayadagi lai gumlaba ipaipu athauba singna saklamba athauba lanmi amagi wasakni manghanba tausinnaba yadaba achetpa wasak amagi maitei macha ama laigi macha sing malemgi laimaidagi mutpa yaroi haiduna wasak parei chetpani matang asida tension jare haina asumna post toragli RK production gi official Facebook account da asumna post toragli democracy gi mingda lairaba misam miyambu pen killer pijaduna hingsai sairiba ngasi gi political system si loisin khrasi miyam gi su comment ngaijari haina asumna post toraki angakpa thodok amada Delhi da nongma aikoina tongba car dugi tire do makon thui yenglubada machet chakhairame last ring ngakta ngaiki tasengbadi nungsit khara su petna aduga Delhi gi saraba nungsagi maisaduna oikibani haijaningbadi sahi khudingi sabagi chang hengalagli climate change amadi global warming na nongmagi miyoiba tumna chakthekpa soidrabani haina update torali Kuki singdi refugee ngaktani kuki aikhoina leiriba mafam asi nagagi lamdani aikhoibu leiba phanganbiyu sengna kuki da haijarabadi leiba phangani madu natrabadi leiba phangoi machum chabu kuki singna India na khara yai haiduna oiroidaba homeland tanbadi oiroidaba manglani kuki homeland demand haigadaba nate kuki refugee homeland demand hayu maduda India government na pirakpara yengu kuki noina Lairiba lam asi naga aikhoigi lamni haina NNCN IM gi deputy eto Kelonskar atem basumna akanba wafam sing thamkre state demand the way hairabadi na khoigi kuki homeland demand the way hairabadi kuki refugee homeland haige hairabadi hayo refugee gi homeland haina Indiana chabi bongam gani hairabadi chabi shino Haujik pausigi pausing amuk sandona pijari terrorism amadi smuggling gi thabak singda chenaba mioi sing phanaba akanba thabak lokhatnaba Union Home Minister Amit Shah na lebak asigi security gi makok thongba official singda khangankre July 15 dagi hoduna New Delhi da Union Home Minister Amit Shah na chair loduna lebak asigi DGP sing amadi atai security agency singi makok thongba official singi oiba numit nini gi National Security Tragedy Conference ta Amit Shah na mathaki wafam asi khangankibani lebak asigi state amadi Union Territory singi DGP sing digital amadi
वीडियो कॉन्फ्रेंसिंग की खुथांगदा सरुक यारदुना पांगथोकिबा कॉन्फ्रेंस अदुगी ngarang ahoba numita central amadi state law enforcement singi marakta inter agency coordination leinaba amadi thabak tawduna terrorism gi criminal sing nation sing phagat naba akanba thabak sing lokot naba kumna khanaki agency gi paw asina makhata na hai mifam aduda saruk yakiba lebak asigi DGP sing amadi atai agency singi mukok thongba official singda terrorism amadi smuggling da chenaba mi sing phagat naba dedicated measure sing lokot naba union home minister Amit Shah na pautak piki mifam aduda nation gi interest ta sokpa amadi drug lalonbagi thabak kaya ama mapan gi khujil thorang singi makada domestic mioi singa khusamna duna thabak tawbagi matangda kumna khanaki amadi mapan gi khut yauna chathaba terrorism amadi smuggling gi thabak sing asida anoba makhal gi technology kaya sijinaba amadi afaba makhal gi communication gi apps sing sijinabana state force na makoibu thengnaba honabada mayok nariba kudong chadaba singsu pudoktuna khanaki hairi lebak asigi tongan tongan ba state singdagi officer chanipan henbana physical amadi virtual morta saruk yaraduna pangthokiba national security tragedy conference ki aroiba numita nini chanba numita civil aviation and port security counter terrorism left wing extremism amadi narcotics trafficking gi counter measure gi matangda ahenba miyeng thamduna khanaki Foothill Naga Coordination Committee FNCC na Naga area da cookie sing changhandabagi khongjang changsiliba asibu Tangkhul Naga Foothill Organization TNFO na mapung phana sogatnaba warep kaya lokre Tangkhul Naga Foothills Organization na thadokpa chirol amada organization asigi emergency meeting ama pangthoktuna FNCC na changsiliba matam kaktaba khongjang asida mapung phana sogatnaba warep kaya lore loinana changsiliba khongjang asida Manipurda kundaminariba Naga Furuki miyesing amadi lup kuding magna punna sogonminasi haina su appeal torakli Naga gi ipa ipu singna thamlamba lam songna German Tiger Road haina ming thonduna cookie singna lambi semba yaroi Naga gi lam singda suspension of operation su group ki designated camp amadi training basing sengot pa yaroi Nagana kundaba mapamda popi thaba yaroi haiba demand tawduna cookie sing Naga area da changmada matam kaktana thingbagi khongjang asi tha asigi tara nipal gi ahing nongyai dagi sangsinba horakibani ngasi su Naga area da cookie changba thingbagi khongjang makhata na chathaki Mayai kaba nisa lalonba miyoi ani nongmaina kaptuna hatkre amana aruba pibamda lairi hairi hariba thodok asi haukiba holsen numitki numidangda Tripura amadi Bangladesh ani gi ngamkai gi charukta thokibani border security force na Tripura frontier gi pauna hai numit adugi numidangda mayai kaba nisa lalonba kangbu ama Bangladesh ki Feni district gi Tripura gi Belonia subdivision gi manung chanba Amjanagar tamna masing yamlaba nisha oina sijinaba Bigra tablet sing punaba honaramki miyosing adu charangna tara dagina tara manga fawba sugani hairi miyosing adu India da laiba drug lalonba miyosinga loinaba miyosing ngagdeni makoina India gi ngomkai manungda sangsilaknaba honarakpada mafam aduda ngaksenbagi thabak tawriba BSF ki kangbuna nongtakta blank fire round mari mangarak kapthoktuna tanthoknaba honaki maduda drug lalonba sing aduna BSF tamna nungna thajilakpa yauna nongmai kapsilakpadagi BSF ki kangbuna masa ngakthok janaba nongmai kapada miyoi ani siki amana Thina soki hairi pawasina makata na phongdokpada laikhidraba miyoi ani adugi maming MD Liton Miha amadi MD Milad Hussein Kawi makoi ani gi manungda MD Liton Mia India gi ngomkai charukta toklaga Cholaga taramba thengnabadagi manakna po hospital da laikan nanaba pukhatki adubo Chittagonggi lambida laikan nabak ngamdana siki aduga MD Milad Husseina siraga Bangladesh ki ngomkai manungda taduna laiki atopa MD officer Misana Soki atopa MD Absar Mihana Soki mahak Bangladesh ki hospital amada hauzik laikanari thodok thokpamdagi BSF ki kangbuna lupa lakh tara manga romgi mamal oigadaba Bigra tablet singsu phagatpa ngamkhre Lam khopchen bagi hainabi laiba cookie furuki miyoi kharana Nagagi lamda khunda silakpadagi tangai fadana Nagagi lam kanjana bagi damak matam kaktaba ban kokibani haina Foothill Naga Coordination Committee FNCC na makata na fondorali lobasigi media cell na thadok pachirol amada hai matam sangna Naga singa nungsi chanana laminaraklaba Jomi amadi Mar Musai
ꯂꯨꯁꯥꯏ ꯃꯤꯖꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯇꯝꯅꯅ ꯕꯟ ꯀꯧꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯅ ꯑꯃꯒꯤ ꯆꯠꯅꯕꯤ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯕꯨ ꯆꯃꯝꯅꯕ ꯄꯣꯛꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ World Kuki-zo Intellectual Council WKZIC amadi Kuki-zo Council KZC na haibana singba akaknaba organization khara tholaklaga zo miyam pumbagi mahut sinduna thabak tawbagi mawong ama chatharakli masina nagagi miyamda chamamnaba pokhalle chayetnaba asi kokhatnaba naga jomi amasung mizo phurup singi marakta wakhal taminabagi tangai fadaba lei hainasu chirolsina phongdokli WKZIC amadi KZC na jomi amasung mizo miyam apunbagi mihut sinduna thabak tawribra haina hangladuna chirol asina hai asigumba lupsing asina political gi Kudong chaba launabagi damak jomi amasung mizogi ming sijinaraga atamnana lam khopchin bagi thabak laukhallibra haibadu khanthahaningai oiri Chayana Fivam asi kohanabagi damakta Fulhin Naga Coordination Committee FNCC na Jomi amasung Mizo Phuruki lusingba singa wari sanaduna atoba matamda laikai tahanba pawami lamdam masida tangdu leitaba Fivam hanjan handuna ing tapa Fivam lehanaba honabada maruoiba thodang launaba matam pomnamakta sem saduna lei hainasu chirosina makha taragli Indian Army na Myanmar gi ngamkhai lanchin na Alpha I gi camta surgical strike chathaduna lop asigi maru oiba lusingba hatkraba matungda makha taba operation sing asi drone technology asi mapung phana effective oina sijinaba ngamnaba Indian Army na Myanmar border mayada advanced military drill pangthokre haidi Indian Army na chatagiba military drill asi yumthang nariba Myanmar border da lairiba Alpha I gi camp singda yamna toina drone strike chathariba asiga mari lainana pangthokibani Indian Army na chaliba tha asigi haugalakpa charuktasu Myanmar border da lairiba Alpha I gi maru oiba camp ani drone attack chathaduna thugaiduna kedar kaya ama hatkre Dimapur West Spire Corps gi General Officer Commanding gi makhada Lieutenant General Abhijit H Pandakar gi luching makhada Infantry amasung Supporting Armsing Technical Operation singda drone technology asi hena mapung phana sijinaba ngamnabagi pandam gi makhada drone prahar drill asi chathakibani Indian Army na chathariba drone prahar drill asi intelligence surveillance amadi reconnaissance ISR gi damakta drone supply taunaba loinana matam amada hekta te operational layer singda prison target tauba ngamnabagi damaktani hairi Kargil gi lanpamda Manipur dagi mathona leiraba lanmi tare na lebak asigi damak thawai kat khibigi thawong adu matam pumna makta ningsingduna lehauragani haina Manipur gi governor Ajay Kumar Valana phongdokre Manipur State Film Forum Development Society MSDS auditorium honda pangthokpa Kargil Bijoy Divas ki thoramda saruk yakiba singna kumja lisingan amaga chamapan mariputra mapal gi Kargil landa lebak asigi damak thawai thakiba Indian Armed Forces ki lanmi singda ikai kumnaba utkhi thoromaduda MLA sing Indian Army Assam Rifle Manipur Police Central Armed Police Forces amadi tongan ba department singi makok thongba lusingba kaya marumna saruk yakhi Bihar ki Chief Minister Nitish Kumar na ngasi Bihar Patrakar Saman Pension Scheme gi senpham hengadhan baga loinana state adugi pawmi singda piba pension gi senpham lupa lising taruk tagi lupa lising tara mangada hengadhan kre haina agency gi pawna phongdokli social media platform X ta thagalakpa warol amada Chief Minister na hai Bihar da mathau tawriba pawmi singda thabak tagi potharaba matungda phanggadaba pension gi senpham lupa lising taruk tagi lupa lising tara mangada hengadhanaba mari leinaba department singda khangan kre karigumba mathau tariba natraga tawriba natraga thabak tagi pothakraba pawmi amana laikidaba tarabadi imung manungi miyoi singda lupa lising tara family pension oina fanglagani hanadi family pension gi senpham asi lupa lising ahum oirambani hairi Thailand amadi Cambodia gi ngamkhai da soknaba lan numit humni surakpagi iroinana lanpam masida laikidaba mi gi masing kunthra nithoi sukre yumlo nana leiriba lebak ani akanba mawngda khut thoknarakpadagi New York da UN Security Council gi emergency meeting pangthoktuna khut thoknariba lebak ani mak khongpham handoknaba appeal tawkre Security gi Council gi member tara mangana akhanaba mifam ama pangthoktuna Asia gi lebak ani khongpham hanjin hanaba amadi ingtapa pibam lehanaba appeal tawke hojik Fawbagi oina council gi maikaidagi official oiba statement amata thadokpa leitri adubu masak maming takthokning daba council gi member amana agency da hai Association of Southeast Asian Nation
ASEAN-gi mateng lawraga Thailand amadi Cambodia-gi lan lephan-naba thorang lokhatpa hore. United Nations-ta Cambodia-gi ambassador oina leiriba Chia Cleone-na paumisingda hai condition amata yaudana kudakta ceasefire lauthoknaduna ingtapa pibam hanjinhannaba Cambodia-gi maigei-dagi UN-da pukhatkre. Amaromda Thailand-gi Health Ministry na hai ngangkai manak nakna leiba mioi lising yangkai nipal hena mayum makai thadoklaga safagadaba mafamsingda lanjenaduna leiri. Yumlonaba lebak anigi marakta soknariba lal asigi matangda United Nations na miyeng changlaktuna ingtapa pibamda hanjilakani haibagi thajaba lei haiki. Kumja lising ani kulumdoi me ohumdagi haurakhiba kanglukki irang asiga loinana security forcing-dagi lakkiba nongmaising amadi naronda pusilakpa nongmaising phagatpa lepa leitri. Ngarang khaktada combined force na Valley-gi mafam karadagi tongan-tonganba makhalgi khulai 30 amadi nongmai maru kaya marum phagatpa haukhre. Songlap oina fariba nongmai 30 asi tharaga security forcing-na songlap thodok mangarakta punna nongmai 1,133 phagatpa ngamkhre. Hariba nongmaising asi tampaktagi pagalakpana nongmai 994 ni aduga chingdagi pagalakpana 202 ni. Pawasina makhatana hai chahi asigi February 13 Arambai Tingolna ahanba Manipur Rifles ta nongmai 293 thingelaki. Adugi matung May 18 amasung 13 gi lonaba ahingda security force na tampaki mafam kharadagi punna nongmai 3 phagatpa ngamki. June 13 dasu security force na operation chathaduna punna nongmai 394 phagatpa ngamki. July 3 da singi tongan-tonganba mafamsingdagi security force na nongmai 203 phagatki. Aduga ayuk tampaki tongan-tonganba mafamsingdagi nongmai 30 asi phagatkibani. Songlap nataba machit oinasu nongmai 100 gi mathakta phakiba laikhre. Makatarakpa aroiba pauda ojasingi isu lengangna athubada losingadabani haina MP Bimolna phongdokhre. PR gi mayoktasu wa ngangaduri. Yanglen saru oiriba education amadi health sector ani kairakpa matamda lamdam ama kaibaga manai. Lamdam asida lam asigi mayokta lengangna ahenba mityeng changhanningi haina Lok Sabha gi MP Dr. Angomcha Bimol koijamna phongdokhre. Loinana higher secondary school lecture singi pifam thokpa talap matam sangna pithoktana thamjinba asi ojasingbu thoidabani. Lengaki mari leinaba authority singna athubada Chanaba yaba origin purakadabani haina thamlali. Kaisamthong top leirakta leiba MP Bimol gi yumda pangthokpa pawmisinga unaba amada mahakna hai hojik Manipur thokliba isu kaya asigi mathakta lengaki oja ayamba chahi ama hena talap pidabagi isu ama thorakpa asi laibak thibani. Kumja 2019 da laukiba lecture sing 2019 da regular tahallaga 2019 gi April dagi regular gi tolop piragani haina notice thoklabasu ngasi phawba ojasingi asigi thagi tolop pibidaba haibasi ojasingi thamoida kari phawramgani haibasi mari leinaba singna khantha haningi. Mahak masamaksu oja ama oina horakpana oja amagi awaba khangi. Ojasingna pen down strike changsinbagi paw tabada nungaitaba phawi. Lengak asina education da kayam yamna sokchille haibasi khangba mathau tai. Hojik leiriba lengaki school ayamba fail oire. Lengak asina basic education asi thugaire haibaga manare haibayai. Mahakna makatana amuku phongdokpada lecture singna pen down strike sanction kiba asi makoigi khangba ngambagi pankai loirakpadagi chatharakpa oigani. Haukiba matam kayadagi oja sing asina talap fangdrabasu mairoi singbu takpi tambiduna lakibane. Basic education kai kiba tarabadi khunai asi mutharakani maram asina haukiba kumja 2019 da state cabinet na warep loduna regular tahankraba lecture 7 ka ahungi thongna lengakna thogot piyu haina appeal tawki.